Security force na tongan ba mafamdagi khusu khulai kaya fagatle drug lalon bani haiba mioi ani amagasu fagatle. Kurumjari STV pau miteng tabir basumgu taram nokchari pau sandok na pizari. Security force na tongan ba mafamdagi khulai kaya fagatle drug lalon bani haiba mioi ani amasu fagatle haidi. Irilbung PSK manung chanba uran chirugi akoibada Imphal East Police amadi commando singna thiba humbagi thabak chathabada tongan ba makhagi khusukhulai kaya marum phagat kre khulai sing adudi .32 pistol ama 9mm pistol ama .22 rifle ama repeater nongmai ama hand grenade ahum detonator ani amadi .32 kapa yariba nongmai maru ahumni Amaromda Thobal District Police na Khongjom PS ki manung chanba 1032 ban ki chingkhong chingya dagi khusu khulai kaya marom phagat pangamkre khulai sing adudi M16 rifle ama SBBL pack repeater ama magazine ka konaba .22 rifle ama magazine ga konaba 9mm pistol ama tongan ba nongmai maru taruk 12 bore cartridge mari amasung grenade marini Amaromda Security Force na ngarang Churchanpur District ke manung chanba Khanpui Hanglepta khud thokna badagi laikhidabani haiba United Kuki National Army dagi tongan ba makhalgi nongmai mari ga loinana maru kaya fagatpa ngamle hairi nongmai sing adudi AK56 rifle ama MA4 MK2 rifle ama 7.62 mm gi SLR amani hairi Amaromda drug lalonba singi mathakta Manipur Police na chatharakpa drive amada Sekmai PS na konba Sekmai Pangal Tabi dagi drug puthok pusin tawba mioi ani fagatpa ngamkre makhoidagi chaurak na kg anirom oigadaba brown sugar sing fagatpa ngamki fagalaba mioi sing adudi Thobal District Lilong Law Manga MD Mustaqim Thobal District ke Lilong Chingkha Maning dagi Umar Khani Ngarang Churchanpur District ke Khanpida Assam Rifle ka khud thokna bada su tauna daba United Kuki National Army ki mioi mari laikhidaba adubu yaningdaba phongdoktuna Kuki Civil Society singna ngasi Churchanpur District ta total shutdown laukthokpaga loinana kadar mari gi aroiba mathau mangam pangthokpa numita district pumba awaba phongdokpinaba appeal tauri Kuki NP Churchanpur Kuki Women Organization for Human Rights Kuki Khanglai Losif amasung Kuki Student Organization Churchanpur yauna District asida lairiba Kuki Civil Society kayana thodok adubu akanba mawongda condemn tarakli Kuki Civil Society singna government ke security agency sing amade lalhaulup singna makhatana mihat mipun chathadanaba amasung Churchanpur district ta ingba tapa amadi tangdu laitaba laihanaba hotna minasi hainasu appeal tauri Janims Hospital patient kayada igi mathau tarakpa sing phanghanduna mioi kayagi punsi kanba ngamliba asi pukchel chauraba voluntary blood donor kayagi matengnani haina blood center Janims ke haisodi Dr. Konsam Surjana ICV News ka akhanana unabada phongdorakli mahangna makhatana hanagi igi awatpa lairingaida handak dengi lainana sandorakpa asina amuka hena igi mathau tarakli adubu lamdam asagi pukchel chauraba blood donor kayana donate tawbiba asina mioi kayagi punsi kanbada achauba mateng oiri matam amada pithokpa asi akiba khara forum na basu hojikti pithokpana hakchangda kanaba kaya piri haiba khangnarakpadagi blood donor kaya thorakli masi pumna makki laibak faba amani haina phongdokhe mahakna makhatana mi amana donate tawba asina atopa mi singi punsi kangadoribani ngasi chawkhatlaklabasu mioi bagi asidi sabang amdri maram aduna donate tawba yaraba mioi singna atopa mioi singi punsi kanbada mateng oinaba mayamna donate tawminasi phongdokhi Dengue laina partnership na ekoi praja mayam da narak pasida da blood bank da phangiba pressure na koi dengue laina si manage tongna bo hona bada platelet ka patangai phadaba situation nama lai dengue sina naraga khara serious social matam da koi platelet si masing heta handarapa platelet masing handabana maram oiraga koi hakchang gi manung da hakchang kayat sing gi manung da thokpa gi risk lerakpa madu leitana bo hona bada masi manage tongna bo hona bada koi platelet si yamna kaptaba yadaba situation nama arise tawrai masigi platelet darkar laibasi pinabagi koi blood bank ta blood marang kaina leiba machangi mayamna pibiriba donate tawbiriba whole blood amamam dagi koi platelet concentrate packet amamam ga semi bani mai tawduna mayamna pibiriba donate tawbiriba blood sidagi koina sungjariba chendok chariba platelet si piraga dengue gi anaba kaya ama
kanbada achauba mateng oinaribani maram aduna mayam punamakna hanasu dum pibiri adubu lepa leitana kharaga henna maruena dengi gi chaitheng asi mayokna bada mayam punna I piminna bagi tangai phadabado ngasi amuk na hongna thamjari blood donation asina donor oriba isada karisu akaiba leite toina chang naina piragadi henadum haksang da sukana ba phangi haibasi koi masigi pause koi punna sandokpa amadi khangminna basi adum ngasi su darkar lairi koina blood donation amada chingni ba igi chang asi donor gi masagi phibam yengaga ithokraba matungda donor masada kaisu awaba mayokna roidaba masada nungaitaba phauroidaba adugumba chang ama yengaga donor gi fitness ki level su yengaga decide tawjabani blood donation asina riba blood bag yatum tubing mayam singsi loina sterilize hoina packet hoina lakpan chingam dai khakta damak packet chi kairaga chizna jabani aduna blood donation dagi yatum thinbadagi akhoi infection spread torakani haibagi lan thajanaba kharasu lerami masimasu ngasidagi di kokpiro sumai tawduna blood donation ji toina piragadi sada heart ki condition mayam health ki risk lairakpa yaba mayam amadaisu nakthokpa ngammi haibagi study report kya su lai aduna blood donation si shape oiba practice ni donor gi shape oi as well as pibiriba blood sina kanagumba I kapa darkar lairaba patient kaya gi punsi kangadoribani khalaga mayam thopirakpa tangai phade Uziga temba brega matang lauminasi Honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti kuding maksibu ngaktokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Sangai tutorial Kwakathen ki class 10 amadi 12 ki revision course ki admission form thaba hausare class 12 ki oina lakliba November 3 ki class hausare kani loinena class 10 gina December 1st week ki class hausare kani sahi kuding ki position holder kaya puthokliba coaching center asida van amadi hostel ki kudong chapasu nubigani matam gi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Break ematu makha tarakpa pawda Kamjong district ki rihada nauna saba Eklavya model residential school EMRS ngasi dage mathau haukre school hangdokpagi thoramda Fungyar Kendra ki MLA Lesio Kaishing Kamjong district ki DC Rangnamai Rang Peter na chingba sarukya khe Thoramga mari leinana Rangnamai Rang Peter na school ase Ministry of Tribal Affairs ki makhada tribal ngakta khundaba block khudingmakta thamgadaba residential school saruk ama oina samlakpane haujingmaki oiba Housingmaki oina class 5 amadi class 6 tagi hauriba school ase section amada mahairoi kuntra khaktamak laigadabani Kamjong district ta Navodaya school yauna ata school singsu hangdokna ba hotnagani haike Thauramadu Lesio Kaisingna school ase ahanbada Kamjong headquarter da sanaba thaurang taurambani maram khara dagi rihada honglakpani School asi mai paknaba amadi mahairoi sing afaba mioi ama oibada school asigi staff singi mathakta riha amadi akoibagi khulgi khunja singi achoba thodang lokfam toi school asigi matau atopa school singna tamlaknana ba school asigi admission test ta saruk yaningba mama mapa atai su thorakna ba hotnabagi changi lairik hairaga lamcha chumdaba mahairoi school asidagi thoraktana ba hotnasi school asida mahitambada ming chanbagi selting loi lairik notebook uniform chaba thakpa namak lemna piragadabana atai karisu hainingai leiroi school asi mai paknaba aikhoina hotnaba gidamak aikhoigi thodang oigadabani haike Science Center Takyalda pangthokiba Science and Technology Department Government of Manipur Nasinba State Level Science Drama Competition 2025 ta Yumnam Khunau Junior High School Yumnam Khunau Imphal East ki mahairoi singna sanakiba Chowkhatpagi Khongchat haiba school asigi arts graduation teacher oiribi Pramoda Nandai bamna iba drama asina best script mana laukre drama asibu lamjing namtakhibana launching ni hairi
अरोबदा मरोब पाव मुखना पिजरी Security force na tongan ba mafam dagi khusu khulai kaya fagat kre drug lalon bani haiba myoy ani amasu fagat le Huzik fawagi oina STB na pizza ba paw matang asalo sinjare mi yang tabir ba pumna mapu amukana krumjari